Lamdam asigi flora and fauna singbu ngak senduna yokhatlaga thamnabagi pandamda India sin thungna leptana pangthoktuna lakpa Wildlife Week ki thouram Manipur dasu Forest Department Wildlife Wings ki meeting makhada Chief Conservator of the Forest L. Joy Kumar na sinduna Humfutara Suba Wildlife Week thouram pangthokhre thouram aduga mari lenina Additional Principal Conservator of Forest Sorry 5 Basumna Wildlife Conservation through coexistence haiba timda Kangla Western Gate tagi Sanjay Thong Phauraga hata Kangjebung Phauba chatkadaba mass rally amasu lamthaki Forest Department gi makok thongba officer kaya yauna pangthokkiba thauram aduga mari leinana L Joy Kumar na phongdorakpada Mioiba aikhoiga thawai panba jiba singa puna hingminaduna makhoibu ngakpi senbiduna yokhatpigadabani Manipur asi India gi apunba lamgi chada 10.8 khaktamak oirabasu Manipur gi apunba lamgi chada Humputra manga umang oiduna malemda fangdraba makhal kayagi wildlife sing lairi amadi Manipurna India gi lairiba biodiversity asida chada kun manga hena mateng tawba ngamli mahakna makha tarduna lamlaki thawai panba jiba sing yaudana Mioiba aikoi hingba ngamloi adubu lamlaki jiba singdi mioiba yaudana hingba ngamgani haibasi mioi aikoina karoidabani biodiversity marang kaiba lamdam ama oirabasu tongan ba makhalgi species kaya ama mangsilakliba asi aikoi puna hotna minaduna kanminasi haiki amade Manipur gi sing amadi tampaki mafam singda satan ba lepa amasung upawapa kaya thabagi thabak tawriba voluntary organizations singbusu thagatpa phongdokhe Hadaki wildlife wisiki thimsina wildlife conservation through coexistence. Mioiba koiga lamlaki thawai panba jibasing asiga coexistence hadi punna lemina gadobani punna lemina dragadi akoi wildlife si akoi na moibu protect tobidana coexist toroga natragadi akoi gi wildlife se makhigani haibase ko aduna akoi khangi Manipur si Aikoigi 75% of the forest area ni hariba forest sing ase karino wildlife different kind of wildlife sing habitat ni we also have different wildlife part kaya mamalai dana ka masisu migratory water but kaya gi makoi gi habitat ni Manipur na India gi geographical area sing only 0.7% katne to samada ama phawo phade adubu aikoigi Manipur sina more than 25% of biodiversity in India. India the biodiversity 25% has support.